ngasi phone ki ba tongan tongan ma se phone sing dagi maru ba paw sing khong ka charaga mayam da share tawjage ahan bada AR na Manipur da border trade thingjilingai da yumthang nari ba Mizoram da GST kaktuna free trade hokre Assam Rifles na Manipur da sahi ama hena border trade thingduna leidingai da yumthang nari ba Mizoram da hokiba numit taraga mangani kunrom asida GST kaktuna free trade ki thapak thoram punamak sanaba hokre Manipur aruba phibam amada lakpa yana leire haina border Trade Chamber of Commerce More ki President B. Shekhar na phongdokre wafam masing asi More da leba Chamber of Commerce asigi office ta tuan ba business tawriba miyoi sing amadi Meitei Council More ki President M Thoiba yauna pham kiba mi pham na phongdokhibani Union Home Ministry dagi border trade asi lepnaba khangarakpani haiduna Assam Rifles na Indo-Myanmar border trade thabak thoram ngasi phawba Imphal More lambi asida thingduna lakli Magna Hai yumthang nariba Mizoram da GST kaktuna free trade ki thabak thoram sing sanaba hauduna gari kaya ama pose puthok pusin tawduna India pumbada sanaba hokre karigumbada Manipur trade asi thingduna laikiba taragadi Manipur trade asi ki thabak sing mutkiba yabagi akiba masu oiri magna makha taraduna haukiba sahi amaga tha mari rom sida mori dagi pose puthokpada ngasi phawbada Imphal More lambi da leiriba Assam Rifles ki check post sing na athing piduna makhal amatigi item sing pubuda thingduna lakli business center oiriba More da nomagi shuraga saba tanjaba miyo kya ama leiri masida business toriba kya gi makhada hingjaramba sinmi kya sara henba ki phibam da leirakli COVID-19 laisat lakpa horakpadagi More gi miyam kaya ama ngasidi thabak sufam nompham leiraktabagi awaba mayoknari More lambi da tuan ba check post kaya ama leiriba sida police custom department forest department amadi atopa department kya leiriba asigi mathau kaya bo Assam Rifles na thawai yaukshinduna mahut sinbadawna lambi sida posei puthok pusin tawbada gate singda thingduna leiri ima ebel singna sananaba kwa supari kiji ama ani puba phawba athingba piri Mizoram dadi athingba amata pidri Union Home Ministry ki athingba piba si Mizoram dadi satnadraga Manipur dana karamba mong athingba piri bano Mizoram asi India gi makhada leitaba state amara maramaduna border trade Chamber of Commerce More gi maikedi gi Manipur gi minister Assam Rifles amadi mari lainaba department singda memorandum athubuda pisilagane haiki ngasigi mifam aduda Meitei Council More gi President M Thoibana trade asigi athingba thamlaga naronda miyoi kyana karbar tawri misang sangalaiba miyoi kharagi thausulna border trade asi thingjin halibra haibigi wafam phongdokhi hainasu paukshiesna makhatana phongdorakli makha tarakpoina topa maruiba pau kharana mu school fee hen laubu yaroi ems malem gi oina thogliba COVID-19 gi laina laisat asina miyoiba khunaida kham thengna awasi thingpiba lep 3 awa saitheng asida khwaidagi hena khudong thiningai oibasi mai masing tamjariba mairoi khunai asini maramasina mairoi khunai asina thengnariba awa saitheng asida school sing amatana phi henjina loba yaroi haina apunba irei paki mairoi sinpanglup aims to Manipur gi publicity secretary yehenba mangangna thadorok sirul amana khangalakli mama mapa oiriba kayagi khudong sadaba asi yenglaga education is na sahi sigi October 5 da order ama thoktuna leblakkiba fee structure aims na taramna ogli haidhen su paukshies na makhatana phungdorakli atopa pawamana mo ojasing na wakat mifam setakre Naurem Birhari College Khundrakpamgi principal suspend tarakpa yaningde athubuda revoke tawbiyu natrabadi college asi private oina aduma laina bo khotnaragani haina college asi gi ojasing na phungdorakli principal suspend tarakpagi mayokta ngasi Naurem Birhari College ki teaching amasung non teaching staff singna satakhiba wakat mifamda senior lecturer Y Pratimana hai Naurem Birhari College principal oina thaupuriba Dr. N G Ikasini Debibu College asida oza recruit tawba amadi department hangdokpaga mari lainana aranba tawi haiduna ikhang khangaudana Directorate of University and Higher Education suspend tarokpa si lebak thibini masi college asigi teaching amasum non teaching staff sina yaningde college asida UGC gi maikaida project lauthaba department hangdorakpana anauba oza recruit tawba haibasi department ni haina oza singna lawi maramaduna suspend tawriba principal asi revoke tawbiyu haiki magna makhatana high college asi aided college oirakpadigi government na post 13
college asida pirakhi masi approve tawnaba mamangdagi hawna hotnaduna lakhi madudasu yenaba kya thokhi masidasu handak amuk approve tawnaba hotnarubada miyoi kharana allegation mayam tawbadagi principal suspend tarokpani suspend tawriba principal asi report taroktragadi college asi edit tagi kaktat piro haibaga loinana private autonomous body oina leijanaba khongjang phawbu changsilakani haikenasu auction makhatana phungdorakli makha satharakpoina topa maruiba paukhra namo CISF ki commandant ama yauna miyoi mari siri samaga nifuga taruk positive oire hawkiba pung kunga mari da COVID-19 na Central Industrial Security Force CISF ki commandant ama yauna mari siankre CISF ki commandant adu Birti Kendra International Airport posting tabani COVID-19 positive oirakpadigi mahak Jenims Hospital laikan aduna lakibani adumoinama mahak ngarang ahing laina aduna maram oiraga laikhidre hairi aduga atopa miyoi ahum aduna Imphal West amasum Bisnupur district tagini makhoi sija hospital amasum Rajmiri city da laikatnaba ngamdana laikhidabani ngasi phawbada laisat asina sian kiba migi masing saniga maudraga mari sukhre hawkiba pung kunga marigi manungna Central Armed Police Force tagi personnel taramatu yauna miyoi samaga nifuga taruk nauna positive oirakre aduga miyoi saniga kuntraga mangana laina asitagi phagatuna discharge tawkhre hawjik phawbada positive oiba migi masing lising kunga mangaga sawngaga kuntraga taruk sukhre discharge tawkiba apunba masingna lising kunga matoiga samaga humdraga nithoi sure phagalapagi sangsada 86.82 yauri hairena su phongdurakli loishilakpoina myam maruiba paung khotang myam da share tawjaramge myam loi fuktaminasi ozada khut thakiba mahiroi sing sairak pibiyu sayesi gi November 19 Manipur University of Culture MUC gi issue ga mari lainana oza sing yauna phamkiba miphamda MUC gi oza sing da atamnana khut tharakiba mahiroi sing action lokhatpiyu haina Zen Manipur Dance Academy gi campus ta wakat mipham pangthokre ZNMDA Student Union SSBMDMC Student Union amasum GDC Student Union na sinduna pangthokiba wakat mifam aduga mari lenana Government Dance College Student Union gi Secretary General Saknaibi Pochangwamna phongdorakpada mahiroi singbu takpi tambiribu oza singda khut thakiba haibasi yamna lebak thiba amani oza haibasi awang wathakta ikai khumnagadaba miyoi singni adubo masigi ona tainabada oza singna phamliba sakri thugaiba amadi oza singbu asu opananghan bahaibasi mahiroi singi lisanate hiram khudingda karida soikhini haiduna mahiroi khunaiba asumba lambida puna ba hotnariba oza singda khut thaba haibasi miyoi khudingmaknasu yaningda bu wafam nate maana makhatana hai November 19 gi thawdo oduda atamnana lanai gi oiba nungainadaba leibigi mawongda JN Dance Academy gi director oza Belaski Ming Panduna nganglakiba MUC gi mahiroi singbu athubuda action lokhatpiyu hiramasi gi matangna mari leinaba authority na atenba matam gi manungda miyamna yaningadaba mawongda waroisin purakna bokhonabiyu masina tragadi makhatana tongan bokhongjang kya leptana sangsinabagi sem sare haina sumhang aroibada phongdorakhi wakan mifam madura saru yakiba miyoi singna oza phuba mahiroi action lokhatpiyu MUC gi satna kanglon semdokpiyu JNMD egi director da attack tokiba yaningdi amasum authority na athubada waroisin pubira o haina thaba plate casting season ki haina su pausiation makhatana phongdorakli thank you